Yengningdaji Laishangda. Adu yamna tilliba miyamdo. Nazana tilliba sumaina pachana thinba kanamta yawbaja nate. Adu webema. Nabungi laibakta nammisdi karino khangaba. Angang masindo amutang unahan man pharoidro makhoi nasu kari khalibano haibado aikoi khangoba phaidana achumani taw achumani ado itaw aigi tine aikoi gi si lepnare ne hekta lorudumni ko itaw phare ne ai sune angang singa amukta tana sakhi aduga pabunga su amukta tana khi yam phare tana bi itaw tana bi ado itaw aigi dine isanu pasi thuna kok thodam ni ko tawbiro ita apamadu tawbiro yare ya aigi male aina su yaningi isana bu yarabati ima yungam ta paning trida kai gi noi bema noi myam na ise yum sida syam le hening de bai wani ne hai apangbi nang boi khoina thadok ning bagi wana ti ne adubu ne ningol na mayum pandrabati ne hayeng sibada ne sagai chukchai hainari bani ado nang pambro Isusha matomtani sakta chuda mahi masingda isubu henbadi ne atangbani tachop naga luhongba yapot nate Loma suna taibang mapuna dina Malem laiting aida malem siamakke koirau laiting aida koirau siamge taibang laiting aida taibang siamge haidana Numena tha pupu Aw, kari haige. karo kige Chalo. hore lai bung do tumba da phaju to pasan supu ko Hoi. inghan ga nu ba ko Hoi. Isu ne section na kaw ko makhong hek yobu ne laiba kat kadam. Cho. hoi pupu chale 통과한데기 핵상업가가 브린다 대비 암따 호우더버 이몽시부 까름버 이몽노 가이드네 마양 레박되기 부슬럭바 미토 미안 자기 라이닝 라이 손 찻바 모이네시오 에코이게 이몽부 우슈다 부사니 Lao sang slow. atopa do ni yung ras Kaidawarge.